ꯃꯁꯛꯁꯦ ꯃꯁꯛ ꯐꯖꯕꯤꯅꯤꯀꯣ ꯑꯣꯏꯔꯤꯁꯦ ꯒꯔꯝ ꯃꯁꯥꯂꯥ ꯃꯣꯔꯣꯛ ꯆꯔꯦꯍꯦ ꯃꯁꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯖꯔꯦꯀꯣ ꯄꯣꯛꯆꯣꯏ ꯑꯝꯇ ꯍꯥꯞꯆꯤꯟꯖꯔꯛꯀꯦꯀꯣ ꯄꯣꯛꯆꯣꯏ ꯆꯣꯏꯒ ꯍꯥꯞꯆꯟꯕꯒꯤ ꯃꯁꯛꯀꯁꯦ ꯑꯔꯣꯏꯕꯤꯗ ꯐꯖꯔꯦꯀꯣ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯅꯨꯔꯥ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯅꯨꯄꯤꯒꯤ ꯐꯤꯔꯣꯟ ꯀꯩꯀꯥ ꯌꯣꯟꯐꯝ ꯑꯃ ꯑꯗ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯍꯥꯏꯔꯒ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯛꯀꯦ ꯑꯗꯣ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯛꯑꯥꯎꯠꯁꯨ ꯇꯧꯕꯤꯌꯨ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯄꯣꯠꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯆꯧꯕ ꯑꯃ ꯇꯧꯕꯤꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯄꯣꯔꯛ ꯆꯥꯔꯛꯑꯒꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯑꯁ ꯐꯖꯅ ꯆꯥꯔꯛꯑꯒꯦ ꯍꯥꯎꯗꯣꯏꯅꯦ ꯈꯨꯠ ꯍꯥꯝꯃꯕꯅꯤꯀꯣ ꯏꯔꯣꯟꯕꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯣꯠꯈꯥꯏꯔꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯍꯥꯎꯗꯣꯏꯅꯦ ꯕꯣꯛꯆꯣꯏꯒ ꯍꯥꯞꯄ ꯊꯣꯡꯕꯅꯤꯀꯣ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯔꯒꯦ ꯉꯁꯤꯗꯤ 하와이. ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒꯅꯦ ꯑꯣꯛꯀꯗꯤ ꯆꯥꯛ ꯐꯖꯅ ꯆꯪꯉꯦ 고함네 해봐 먹죠 하와 ꯃꯌꯥꯝꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯁꯣꯏꯗꯅ ꯆꯥꯔꯛꯑꯒꯦꯕ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯗꯣ 하와 ꯃꯌꯥꯝ ꯃꯩꯐꯨꯒ ꯌꯥꯔꯒꯅꯤꯀꯣ ꯆꯥꯔꯛꯏꯁꯦ ꯌꯥꯝ ꯏꯪꯉꯦꯕ ꯗ ꯌꯥꯎꯕ ꯄꯣꯛꯆꯣꯏꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯃꯌꯥꯝ
ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯤ ꯐꯅ ꯍꯥꯎꯔꯦ ꯑꯣꯛꯀ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯣꯠꯄꯅ ꯏꯔꯣꯟꯕꯒ ꯇꯣꯠꯈꯤꯕꯅꯤꯅꯅꯦ ꯃꯣꯔꯣꯛꯀ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯆꯥꯕ ꯀꯥꯎꯋꯦ ꯍꯥꯎꯃꯟꯒꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯁꯤꯂꯣꯡꯗ ꯌꯣꯡꯆꯥꯛ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯣꯏ ꯌꯣꯡꯆꯥꯛꯁꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯆꯥꯕꯒ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯑꯝꯇꯪ ꯆꯥꯁꯟꯒꯤꯒꯦ ꯐꯅꯕ 사가락보다 ꯃꯌꯥꯝ ꯆꯅꯝꯁꯦ ꯑꯍꯥꯎꯕ ꯄꯣꯠꯇꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯣꯛ ꯌꯥꯝ ꯆꯥꯕꯅꯤꯅ ꯃꯌꯥꯝ ꯆꯅꯝꯁꯦ ꯈꯔ ꯑꯃꯅꯤ ꯁꯨꯝ ꯆꯥꯁꯟꯕꯅꯦ 하왜 ꯊꯥꯎ ꯉꯥꯛꯇꯅꯦ 와
ꯌꯥꯝ ꯍꯥꯎꯔꯦ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯣꯛꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯅꯨꯔꯥ ꯑꯦꯀꯥꯎꯟꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯑꯄꯥꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯣꯐꯔ ꯇꯛ ꯄꯤꯊꯣꯛꯆꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ